Thawbal District Police ki masing yamlaba police personnel amadi commando singna ngarang ahingda Kiyam Makha Leikai da laktuna meecham meeyamda akhang pirambagi thouwong yaningde haiduna Tangjeng da National Highway Tangkhai Thingduna Wakat Meefam Famkhre Waithau Kiyam Sifai Hauka amasung Thawbal Khunau da leiba club organization taraga nipangi apunba lup ama oiriba Mijai Community Joint Coordinating Committee MCJCC gi makhada Kiyam Haibong Leikai amasung Kiyam Leitan Poki Ima Ibel Singna Sinduna Wakat Meefam adu chathakibani Maira Paibi Luchingbi amana Fongdorakibada handak numit kharanigi mamangda salungfamda khungakpa ama hatkiba aduga tarukna fajin kibagi miyam nungaina tabna leiringai cherak asida ngarang ahingda club taranipan asina koliba mafam sing Thawbal Kiyam Makha Leikai da ahingda Manipur police amadi commando singna laktuna meecham meeyamda akhang pirambagi thouwong asi ekoi miyamna yamna kanna yaningde Police ki thouwong asi tawgi haina tawribara haina hangladuna aikoina leiriba mafam asidi kuki taba mafam nate tawgi hairagana kuki taba mafam singda tawbiruro matung tarakpada lakpigi hairagasu club tarani pangi members singda hana pau piraga changbirau meyamnasu mateng pangi haiba wafam sing fongdoraki Kada pagkakautan isa masikida at isa taruna pagkakita asigi tidak asida ako'y ngarang si kakautan na ako'y Kiyam Makha jaga asida kamano tim amaga state force ki tim kagaloy na ako'y Kiyam sida kaya ako'y ba kasi ako'y ay ngailintan ako'y kagem tawjay kasi tawgi haiduna tawbiribra ako'y masi hangjage kasi na ako'y gidi kukitaban lam sinate kasi mukaklag kain panak koliba jaga asida ako'y kumen hun sigaloy na ako'y anang naksin na ako'y kumunta sila jaga Tawgi harakan ako'y di yatam yak kitaban lam sida tawbiro adu na sida gi ako'y di sige daga sida ako'y di changbira iba siya among kana changbirak taba kaya na ako'y sige dana siya ako'y pinjabani